micham fara ga halak pada lengang na tumina yeng laga leiriba karigino NPCM koigi kuki militant sing na ngarang saroi pandongbo khuldagi naga micham chungganglung pambaibu faduna puraga koi tamthina hatokhiba adu hakchinna lawi micham sing fara ga halibasi state government na ngasi fawba action amta laudana tumina yengduna leiriba karigino haina koigi NPCM Native People Committee Manipur na koi lenga ki maikei da koi pienda phongtorok lioja masigi thabaksi koi hapta kana sum chathara pata ragadi koi micham prasaji kada da leigadoribano isagi yumda sinagadoriba material sing awat pagi yengchen ba chappada bukta asumana koi nomaika kapa halak pata halak pasu yaure amadi tabuk suring da pharaga puraga hatoki basu yaure masida kudak ta 24 hour landing da excel lokot pangam dirbasi koi manipur state ta leiriba koi government sing je duki mati mapangan solabra tongan ba manipur gi forcing leiri makoi krim ta lokot pangam dirba kari gino masina order phangde habagi romda na thai ga doribra ji tongan ba koi gi force kangudi thajale hay adu ngasi fawdi koi masigum basi pharaga excel lokot padi ujadri uja masi sumana koi kuki militant sing nan hapta kangnan nini kana matung da sum micham halak patara ga koi micham ji yam safety waiter gi ji uja makoi akoi gi state force leiri haibagi akoi ji makoi da kari thajaningai leiri hab uja masi kamaina thambiningi lenga ki asoiba oigadori bra natraga lenga ka moi si kari mari leina bano haibdu mayam su koi chingna ba mi pa su pongna re uja masi kamaina thambininga akoi ge hausik thambiri ba organization do kari maming do koi NPCM Native People's Committee of Manipur Native People's Committee of Manipur haibane bako mingsi ko ado thambiri ba wafam do budi yam genuine oi madu di universal truth ni ado need of the hour siki need of the question haitare ko yes hour of the question do oi adu yamna fajabo wafam ni hangbiri wa hangdu adu gi sem wa hangdu ti akoisu adum hangjari amang da gi sakoi hangjaraga lai adu ate look ke aman so adu bo hangdu ti akoi tobiri hai tari state government sida tawada state government se masina akoi adu gomba micham yamama te halakpuda loge topam thopa thabak sing do kayam yamna effective point na tawri bage hasi for the last several years ko akoi na khanga lakwa famni jam effective oi ba thok tawtaba lengak sida ningba kainingai oi ba dum posing do sik su leiri masi wahang si lengak ta taw si am genuine oi adu hausiki wahang du tawbiri ba look to Native People's Committee of Manipur haibado masi who are the Native Peoples of Manipur Masa hausiki hariba luptu gi lusing ba singdu dai khoi hangning who are the Native Peoples of Manipur Manipur lairiba Native People si kana ain gi matungina lengakta lairiba law gi matungina gazette ta lairiba tu gi matungina kana no historically yengba tarakana kana no historically yengasu gazette ta laiba gi yengasu Native Peoples of Manipur hairgati karamba Kanglup Manipur da leriba Kanglup singsi include tawgada no haibo from the makoida madu matang do khitan confused tawba male Native Peoples of Manipur haiba kanda akhoi sumaina maming thon base native kind thonjan ba indigenous kind thonjan ba are sumaina natives kai ba indigenous kai se kanago ma Kanglup kharagi level da heta monopoly tawbu tawna ai khoi sina native ni noi sina natte ka ne heta judgment tawba heta justify tawba ain si mathong monam khangdaba mana lepaduna ain noi ne heta sana kadam ni haiba mong gumba that kind of system ama sum leiba taragadi lamdam sil leiminari ba Kanglup masel sigi marakta akhoi masel gi hauchiki amata oiba koi mangraba wakhalon se amukha da tasan khomjal laga inclusive oiba akoi anouba future ge mayon nama semna nabagi adumba wakhalon da saglakadaba akoi idea of Manipur haibse idea of Manipur ge concept sile achouba challenge oiba adumba kaino makha tangkak makha laeba native faina tholakanda Kanglup ani when hai
Maitai amasung Naga si native people ni atai si native people nati hayo. Amuka on the another hand kanagumba kangbu munam hai Nagaga Maitai ga sita indigenous ni atai si indigenous nati amu hayo. Ada indigenous session karino native session karino ada kamaina kanglup ani si kakta oiribono atai kanglup kamaina oidribono kamna majam achoba question neba sigi matang sida kanglup ani sigi mioi khara thoraga mioi khara hai tareko loinamak sunati mioi khara thoraga akhoi si native people ni atai si native people nati haba message ama puraga akhoi lepak si thorak pataragadi akhoi lepak si leriba haureiba generation gi miyam sina makhoi makokta akhoi yam achowa samamnaba pot ama akhoi puraga thorak padawna taweba masigi terminology ma organization ni terminology se masima ai kano tawchake masima ai kari haiba tare masima khitang question mark ni ko masi khitang wakhal khandani ngai oi adu hoi moina thambiraiba haujiki wafam do madumadi yamna genuine noiba lengak sita hanpham thopo wafam ni haiba wafam si sumaina ai yengchake yam mai chumba fa sa du aro be lak chiring